Minister Sindok Sinjin Togi Wafam ngasi pangthok kadaba CLP gi mifamna laikhai tarba yai. More dangrang bom pokhai kraba matung dengan sisu bom tamam le. Miang tabir busing taram nok sebelum na pok sandro pijri. Congress manung irang ngasi CLP mifam da putok tuna kanagadori. Congress MLA Nefunipal lebih manungda residence MLA ge kangbo mo tortuna Delhi da Sonia Gandhi amasung Rahul Gandhi unarba matungda Chief Minister amasung Deputy Chief Minister gaikang amsu Delhi da korba matung ngarang Imphal tholokrabani ngasi phanggodoriba mifam asina Minister Sindok Sinjin toba party president sinbagi matangda laikhaima tarba yai hari ngarang numidang More gi LIC office manakta sakti leba boma pokhai kraba matung ngasi su More police station ga thangnaba All Post Office ki lambi gi nalada bom ma thanomle police gi phangba pawda plastic na yomna thanomba bom adu ngase pung 3 minute kontrarom taba matamda thengnarakibani Imphal dagi bom export sing kogduna aswengam yawduna lokthok loba matung kondong larimbe Assam Rifles Post ki singyada pokhayan krehari amoromda bom pokhayan duna More gi miam punsida mi paiba pohan bathong KSO More Hills Tribal Council More Kuki Women's Unions and Human Rights More na yaning da bafung dokre ngarang gi thodo dubu yaning da bafung doktuna KSO na More da ban tokibadi border town na sigi mahosa gi punsida sauna akai be pire dukan sing thong lona kre lambi da gari sanakhide mairoi singi exam chatharingai manungda asinguma thodok sathabasi yaning de karam lofna sathakibano haibado sengdok paga loina government na sumara lebasing phagatuna akan ba thabak lokhat kadabani hari Numit taruk ni sathagadaba folk narrative art amadi kala theater marathon mayang Imphal usiwa hidela subal lampak tahukre tarmadu da theater center Manipur gi chairperson waripanaba usiwa gram panchayat ki pradhan Premila Nasrya ki festival asida puruf kagi folk narrative artist sing amadi theater group anina sarwari festival committee gi convener TS Premjitna mangtharak laba lamdamasigi folk narrative art amadi theater yokhanaba panamda festival asi pangthokpani haiki kaya ngasidi uwa phangatraba kudamoina lari haiba thiba wari liba adagi phamsak adum tongan tongan ba narrative art samadi folk element mayam singasi ngasidi ekoi tongan tongan ba entertainment makhan kaya na motion kiba adubu ngasigi miron singasida masibu amukana nauna masak tak tabadi yada maramdi masina ekoi gi identity ekoi gi saktam ama sagatna bagi yamna maru oiba amo oibana haiba festival si pangthok jaraga haiba mang gadoba amadi hanana leiramaga mayamna maming salam yamna pamnamba posak amo oiramaga su hojikti Manipur lojing loya singda masak unagidraba art form sing asi amuk na honona miyam khangana bagi pandamda haiba khoi festival si pangthok jaraga Women's Association for Socio-Economic Development amasung iramdam kanba apun baluf na sinduna lamdam asigi senmelon fagat hanaba amasung nupi singi tawdang haibi hiram da nomigoiba seminar ama Manipur Press Club ta pangthokre tarmaduda Professor N Lokendra Central Agricultural University Professor Dr M Ram Amjogi President Wangkhemja Samjayamadi Center for Manipur Studies Manipur University Research Scholar KSA's Mamta Susarwaki Professor Ramna Nupa nupi thong manana hiram khuding da setminar ba matamda lamdamasi saukhatpa awan bama propang ngani haiki Women's Associations for Socio-Economic Development ge General Secretary and Nomai Lembina nupi gi thodang yawdana khunayama saukhat hanbok oithokte haiki Amjogi President W Samjaina nupi singna lamdamasi ge senmelol fagat hanaba honabada sob thodang lei nupi singi fibam fagat laba matamda saukhatpa awan ba lakpa ngani haiki Bapak kapan tahu dia kita ada siapa ni mata-mata ni mana sebelum kita berlaku ke misalnya yang tinggal yang pernah masuk sih gimana sih nak tuh terus ni ada pun nak dapat ini terus yang tuh itu Yaripok High School ge founder oiba school asigi hostel ge wardena hostel da lebi nupi masamada makut changbu loinana nupi oibi ge kai kumnaba manganaba honaramle hari
Todo si the Senator Music Maming, Kaisam Ibohalbi, Sayum Pumatoi, Apopo Lake, Ning Tim Zau, Yaripo, Bistunaha, Wang Lake Tigini. Nupi Masadu Mamana Polista Wakat Kibi Matungina, Hostel Room da, Mi Sikwi Tanza, Lorga, Muyasina Nupi Masadu, Makut Sankibulina, Nupi Kaikuna Wangano Honaki. Todo si Mamang the Sukyar, Hana Satakre, Nupi Masasida, Selamadi Sana, Sabiduna, Hydroctanabaki Hali Hadi. Hiramasi Mari Lenana, Yaripo Polista Kiasama, local laga. Senator Bemui Fagatuna, Ticket Pahokra Hedi. Angang sing the Sataba crime the Senator Sing Matik Sabas Serak Pina one of the government of the Miam Gisap Manaba Todang Lay Haina, Manipur Commission for Protection of Child Rights Ki Chairperson as Sarat Kumana Fondokre. Commissioner Manipur Alliance for Child Line Gapuna Sinduna, Manipur Press Club the Pang Tokiba, Child Protection Committee Guideline Ginomi Oiba, State Level Consultation Torum the Wafum Sifondokibani. ICPS की मखादा लिंगदबा चाइल्ड प्रोटेक्शन कमिटी के मॉडल गाइडलाइंस बुकलेट अमसु रिलीज तौकी एस शरद कुमार ना मखाताना अंगांग दसतब क्राइम फोंगदोक्तन लेबना क्राइम मसिंग हैंगत हनब मरम अमसु ओई हाइके level of national level da leba chi committee me am chi the knowledge samagadi committee sinuna ai adadi sumana ra to wa school da family da community da any institution da ba to ba legally masi mokoi do sa ngomya ba dong jawa ngom to ba punishment kuno ngya hai basi Singda Damda Iraq Naraga, look Kibadagi, Tiva Kanki the Nupamasa Ani, Narang Athembada Sivahang when a fangle. Sapromena Police Kang woman and Sivahang, Animal Lokatuna, Post Mortem Gidama, Ram Smoke the Town Cray. How's the Pog Martana? Atem Brampton. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr Madhubala Laser Beauty Clinic MZ Avenue Imphal Nauna hangzare Z Hyundai Authorized Servicing Center company na ayaba piraba training chapchana pass tawaba matam sigi matik charaba khutsu khulai gi mating same sariba Z Hyundai's Authorized Servicing Center aikoi khudong chaba singdi pan boot AC charger tire inflator wheel balancer wheel aligner spare parts pickup and drop amuktang nangsin biru aikoi gi address ti khabam lamkhai near IGAR South Mantri Pukre adung kari gumba awaba sing asi mayungnaba thoklaba maroi manang yamna yawba chunjak chaba mapal da toina chaba liver da akaiba laklaba Traga, Libergi Mapangan, Chontarak Patarabashu, Garishu, Waningai Latre, Live Staff Shiraf Fijan Abu, Adungi Awaba Punama, Kokna Bigi Pambani, Tabitik Naraba, Anaba Shinashu, Sizina Bayaraba, Live Staff Capsule Shoe, Pangbigani, Live Staff Sidaf Amadi, Live Staff Capsule, Naraga Lying Babudi, Narjinga de Saxel Hobana, Henafay. Amukana Taramuksri National Rural Drinking Water and Sanitation Gamari Lena, Miam the Powzel people concert ama PSED in Sinduna, in Falki Ago with the set cray. Isa Sana Wakal Tarabadi Muida, Nahan Balena, Mangzong Kanmangami Haina, PSED Principal Secretary WL Hangsing Fondo Cray. Ababa Sing, Yokat Pamasung, Sexina Sizinaba, Afava Sanitation, Lina Kadagi, Kanmangami, Hyper concert at the Powzel Piki. Additional Chief Engineer L. Ibomsana, Levaksin Betungna Satariba, campaign si Tasi Taratrukagi, Kunitui forward Satabani. Masiki Saruma Oina Manipurimiam the Su, Hena Powzel Pina Batungan Tungan Baturunkia Su Pang Tuli Haiki. WL Hangsingna, Lu Nan Benepiriba Kanaba si Miam na Baf Taminarabadi, Laina Kading Altopangami, Apabi Singamusung, Mapung Power, Sanitation, Tamana Bakupuna Honasi Haiki. Rally in compliance with the requirements of the central government and also to remind ourselves that we need to have a duty with ourselves to keep our environment clean and neat. This cleanliness should be inherent in ourselves and not only on occasions.
Yumnam Ningol Oinamongbi Memisa Misigi Matanga Miamgi Mipamama Ngarang Narof Pangong Makong Lampak to Pangtoktuna Tolu to the Senaba Mui Mari Numit Nini Manunda Fanabo Blokre Lekidrabagi Munda Lupa Magi ex Gracia people Lunina among the government is soon of Amasu Pinabasu Warep Bloke. Surasampur district Manung Sena Anova subdivision of Sembada Koksabong subdivision when Gedabani Kangbai subdivision when be Yaroi Haiduna Demand Committee Amadi Koksabungi Singsang Parenge Kulkage Kunja Sangna Lepalate and Kongjang Sangsalate Committee Wangang Loi Ngulsangna Anova subdivision Asigi Center Point Koksabungda Oimaramna Kul Samagi Ningtoksing Soi Toduna Amatoina Yana Kraba Warefasi government Asina Toksadaba Kunja Singbu Karisulate and Kanbani Maram Saba Dimanasi Pangdu Pawa Miami Kongjang Handok Hari Yoksang Kumina Lakpada Ing Tapa Aki Tuzungba Pautadaba Misimina Laitaba Sakurpat Lamdamama Oirasunaina Apunba Irebaki Mahiroi Singpalup Amsna Yafa Pauzil Pirkley Yausang Kumay Sibu Anoba Mayonda Puraktuna Sana Konabada Mai Onsilasi Lekai Lekai Club Organization Lufna Yausang Sport Sinbiduna Tungi Naharol Sing Apabalambi Maikaida Puruklasi Yausang Tabal Asisu Mahiri Kunagi Kalga Yausang Manung Numit Mangani de Gehena Sinbi Danabamadi Numilampung Taranitui Fabi Manungda Louis Sinbina Bakangali Isesal Singna Tabal Sumu Matamda Nat Yoba Pizol Set Piu Hari How's Amoso Natima Brematang Lominasi Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. India ki ahanba National Awardee Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact Tobiu. Amukusuna Tarano Oxeri Lesang Tem Basanta Sahi Yankani Torum Surba Muema Ngarang Ayuk Pung Mapal Makairum Taba Matamda Singzamai Lesang Tem Leka de Leba Mayundi Talk about the Hansilok Nupasi Fit Maga and Simari Wangi Mamai Kuidane Kusungawi Grey Masugi Kongra Masaki Atia Masugi Hapsart Maliki Kanaguma Singna Muesi Tengrabadi Makiluina B Roma telephone number 8794086440 Natraga 9856259958 Natraga Manak Nagpa Police Station Pau Pibu Hari Bangladesh ta no bamirol bu Manipur lolama sung mayek iba paba hennabi pandamda lisingani Nepal dagi hauduna Bangladesh Manipur state sangsetna sinduna sahi gi pangthokpa Manipuri lol festival handak sahi gi oinasu Bisgaw da pangthokpa hukre Tormasi gi manung sana class 6 tagi 10 phaw tamliba mahiroi singi Manipur lol gi sangyeng pangthokpa luina namana mathum sing piki ahan batanga ki oina journal exam ngarang Bisgaw dagi hoki mathangda Vanugar amasung Sedamai desu pangthokani mapam punamaktage mai paklaba mahirui singi apunba final exam me thakaida seleta pangthokani ngarang hongdokpi thomda Bangladesh Manipur state sangsad ke Central President AK Seram sangnar journalist Nurul Amin Singh bamui kyana surgaki Hana Imphal Electrical Division 1 MSPDCL dege mai piramba atopa division singi jurisdiction da labor consumer singmairong kongnangkarak Nagaram Thangmaiban tribal colony Hata Golap di lambige nongsup thangban nakal nongmaibung Purana Raspberry Wangkai Mapal Wangkai angom lekai ni singmra labor consumer singi makoi ge service line oriba VVC ware sing hayang digi hawraga kakpa hawragani maramaduna consumer sing na makoi ge line sing adu mangjong nona lokthok pinaba MSPDCL ge deputy general manager ti bosogi serol mana khanglakle Minister Sindok Sinjin Tawagi Wafam ngasi pangthokadaba CLP gi mifamna laikhai tarba yai
More da ngarang bom pokhai khraba matung da ngasi su bom thamlamle Hausi gidi as tibina pizo po matang slo jere meng tarbe pono po amukana krum jere